ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯇꯦꯟꯁꯟꯁꯤꯡ ꯑꯗꯨ USAꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯗꯥꯏꯂꯣꯒ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯁꯣꯂꯨꯁꯟ ꯀꯌꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯇꯝ ꯑꯃꯗ ꯆꯪꯅꯕ ꯐꯥꯎꯕ ꯌꯥꯔꯝꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁ ꯐꯥꯎꯕ ꯍꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯥꯏꯅꯥ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯚꯤꯖꯥ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯌꯥꯅꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯆꯠꯁꯤꯜꯂꯛꯂꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯦꯟꯅꯕ ꯑꯁꯤꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤꯡ ꯂꯦꯞꯇ꯭ꯔꯤ꯫ 1961ꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯥꯏꯅꯥꯅ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯝꯕ ꯉꯁꯤꯅ ꯆꯥꯏꯅꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯅꯧꯕ ꯀꯥꯎꯟꯇ꯭ꯔꯤꯁ ꯑꯅꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯗ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃ ꯁꯥꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯇ ꯐꯪꯂꯛꯂꯤꯕ ꯚꯤꯖꯨꯑꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯏꯟꯁꯇꯣꯂꯦꯁꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ, ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯕꯪꯀꯔ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯥꯏꯜ ꯂꯣꯟꯆꯤꯡ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯈꯨꯝꯖꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯗꯨꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯛꯁꯥꯏ ꯆꯤꯟꯗ ꯅꯧꯅ ꯁꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯃꯅꯨꯡꯗ ꯁꯥꯕ ꯕꯪꯀꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏꯗꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯀꯥꯏꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯛꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ USAꯅ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯁꯤꯡꯗ ꯊꯥꯗꯈꯤꯕ ꯑꯗꯨꯒꯨꯝꯕ ꯕꯪꯀꯔ ꯕꯁꯇꯔ ꯕꯣꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯛꯁꯥꯏ ꯆꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯦꯠꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯃꯔꯛ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ LACꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 25-30 ꯈꯛꯇ ꯂꯥꯞꯇꯨꯅ ꯂꯩꯕ ꯂꯗꯥꯈꯀꯤ ꯃꯐꯝ ꯑꯃꯈꯛꯇ ꯐꯤꯠ 16,800 ꯋꯥꯡꯕ ꯑꯋꯥꯡꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏ ꯑꯜꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯏꯕ ꯅꯌꯣꯃꯥ ꯍꯥꯏꯕ ꯑꯦꯌꯔꯕꯦꯁ ꯑꯃ ꯁꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯌꯥꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ LACꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯁꯥꯔꯛꯂꯤꯕ ꯅꯌꯣꯃꯥ ꯍꯥꯏꯔꯤꯕ ꯑꯦꯌꯔꯕꯦꯁ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯆꯥꯏꯅꯥꯒ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯟꯐꯝꯅꯆꯤꯡꯕ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏ ꯑꯜꯇꯤꯇ꯭ꯌꯨꯠ ꯑꯣꯏꯔꯤꯕ ꯍꯤꯃꯥꯂꯌꯟ ꯔꯦꯟꯖꯀꯤ ꯑꯣꯏꯕ ꯂꯗꯥꯈꯀꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯅꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏ ꯑꯜꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗꯝꯗ ꯁꯥꯔꯛꯈꯤꯕ ꯑꯦꯌꯔꯕꯦꯁ ꯑꯃ ꯑꯣꯏꯔꯤ꯫ ꯅꯌꯣꯃꯥ ꯍꯥꯏꯔꯤꯕ ꯂꯗꯥꯈꯇ ꯅꯧꯅ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯍꯟꯈ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯌꯔꯕꯦꯁ ꯑꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯌꯔꯕꯦꯁ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 3ꯒꯤ ꯑꯣꯏꯕ ꯔꯟꯋꯦ ꯂꯩꯕ ꯏꯌꯔꯕꯦꯁ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯦꯚꯤ ꯂꯤꯐꯀꯤ ꯑꯣꯏꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯥꯔꯃꯤꯒꯤ ꯑꯣꯏꯕ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯒꯗꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯐꯦꯌꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯐꯥꯏꯇꯔ ꯖꯦꯠ, ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯔꯟꯋꯦꯁꯤꯡ ꯑꯁꯤꯗ ꯇꯦꯛ ꯑꯣꯐ ꯇꯧꯕ ꯂꯦꯟꯗꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯌꯣꯃꯥ ꯍꯥꯏꯔꯤꯕ ꯑꯦꯌꯔꯕꯦꯁ ꯑꯁꯤꯕꯨ ꯃꯗꯨꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯑꯦꯌꯔꯕꯦꯁ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯐꯨꯜ ꯁ꯭ꯀꯦꯜꯗ ꯆꯠꯊꯕ ꯌꯥꯅꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯊꯝꯖꯤꯟꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯇꯔ ꯖꯦꯠ, ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯁꯤ ꯂꯦꯟꯗꯤꯡ ꯑꯃꯁꯨꯡ ꯇꯦꯛ ꯑꯣꯐ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯗꯨꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯥꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯑꯁꯤꯗꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫
Nayoma Airbase asigi atopa feature amaga haiba taragadi hairibi Airbase asida hausikki matam asigi oina leiriba modern hangars kaya ama air traffic control amasung crash bay na chingba system kaya sing asi yaubana maram oiduna karigumba mafam asida high altitude oibinina weather falaktaba matamda fawba lepa leitana military gi oiba operation asi adumak chathaba yabagi oiba khudongchaba adu leigedori Nayoma Airbase habagi oiba project asi 2021 gi oiba chahi asida crore chani dagina chani kunthrarom gi budget ka loinena lauthokibani masigi matungda 2023 dagi saba hauruktuna ngasi 2025 losilakpa asida operation oiduna chanaba yaraklibani hairiba mafam asi sarakpa matamda India gi oina khwaidagi maru oiba organization ama oiriba BRO haina khangnariba border road organization asigi maikeidigi yamna wana honaduna awangba chingi oiba maton asida lambi leitabagi awaba amasung chingdon oibana chatok chasingi oina leiriba awaba weather gi oiba condition kayasing asi khanglaba matungda Nayoma Airbase asi sarakhibani Tibetan Plateau gi oina India hairiba country asiga China ga leiriba conflict asida India gi oina yamna chawba defense gi oiba boost ama oijaba taragasu Nayoma Airbase asi military gi oiba purpose ta khakta yengdaba taragasu atopa Himalayan range ta leibanina aduga Ladakh hairiba mafamsing asisu chatok chasenda lambi gi oiba yamna chawba khudong chadaba leibanina civilian amasung researcher sing gi oiba maru oiba lambi amasu oirakpa yaba base amasu oiribani Masida natana hauji India hairiba country isigi maikeidigi LAC gi manak nakna leiriba yamna high altitude oiba Ladakh ki mafam asida Nyomi Airbase asi sagarakpa asida India gi oina alternative oiba lambi ama yenglakpa gi oiba khudam amasu adamak ubu fangli madudi India hairiba country asigi ihan hanba overseas military airbase oiriba Tajikistan da leiba aini airbase asidagi China amasung Russia na pressure tawrukpadagi maram oiduna India gi oina leikriba agreement adu loikraba matungda makha tana extend tawrukpamagi mahutta Tajikistan lenga ki maikeidigi yaraktabadagi Indian landmishing asi 2022 da halakrabani maram aduna mafam swaisigi oina China amasung Pakistan gi conflict lakpa matamda India gi yamna chawba advantage leiramba Tajikistan gi oiba military airbase adu India gi khutta gi chatkhrabanina madugi mahut sinbo oina hauzik Ladakh hairiba mafam asida nauna sarakliba Nyomi airbase asi masina mahut sinbagi oiba fibam adu leiri India gi oina Ladakh ta nauna sarakliba military airbase asi aduki mati yamna chawba India gi defense ta boost oiba yamna strategic control amadi oijaba taragasu already China hairiba country asi ki maikeiri aksai chinda missile gi oiba base ama saduna leikre maramaduna missile kapsilakpa matamda hairiba airbase asibu kannabagi damakta India gi air defense system asi kyamu yamna mapangal kallabagi haibagi oiba wahangni Masida natana ngasi China hairiba country asidi already 5th generation gi oiba fighter jet tagi hendoktuna 6th generation gi oiba fighter jet develop tawduna laikraba country amani maramaduna hairiba fighter jet amasung drone sing asi India gi leiriba system sing asina detect tawba ngamgadra aduga neutralize tawba ngamgadra haibagi oiba wahang asisu adumak leiri Masini Asia gi khwaidigi yamna mapangal kalliba India amasung China hairiba nuclear power oiriba country ani gi oina leiriba lenga ki maikeidigi ngamkai gi oiba cheyanaba asi Pamangda leirama stand off adu uba fangzadaba taragasu lengaki oina leiba diplomatic gi oiba lambi asida noma gi fagalaktuna border trade yauraga makhal makha kya gi oiba afaba mari laksaba taragasu ngamkai gi oiba LAC gi oiba chenariba mafamsing asidati lanmishing gi maikeiri gi mikup nahung singna amana amabu kari tawribage haibadu yengnaduna leiribani aduga hairiba lanmishing asibu mateng tawnabagi damakta lepa leitana country ani maki maikeiri gi military structure kya ama sajinabasu leptri